Masagi Mayumda Leingakna Hanjinhanba Ngamdrabadi relief camp da suicide Touduna Sijaragani Haina Fongdorakle Manipur Leingakna mathang sahi 2024 ki January 12 Waksin ki taragani thoini panba ningthokaba numit imoinu imagi ira thawni tawba numit asi fawbugi manungda Laimram gi waroi singdagi lanjenarakuna Laimram Government High School da hangleba relief camp da changjafam lawduna leiriba inmate sing masa masagi mayumda hannaba Leingakna thabak paikhatrabadi inmate sing relief camp asida suicide Touduna Sijaragani Haina relief camp asida changjafam lawduna leiriba Laison bam thasnana pukning nungsina Fongdorakle ngasi paumi singda Laison bam thasnana thamoi sokna Fongdorakibade Tampaki Law and Order na Chief Minister na ngau aduga chingdana Union Home Minister Amit Shah na ngakani haikibasu laike adubu kukina Tampaki mafam kayada nongmay amadi bom kablakpadi lepa leitre hawjik relief camp da leiriba inmate sing awaba na khamthenglei Leingakna cheng hawai khara piba sina inmate sing asumna leiba yagadawribra angang sing lemna lairik tamangani haidabasu seldi asum laure mahairoi singi che chang tanabada sel adumak tingle phiba masida inmate sing na sel piba ngamgadoribra haina hangladuna imoinu imagi numit ki mamangda waroisin purakna bohona biu haina inmate Laison bam thasnana Fongdokhe mahakna makhata na hai relief camp da leiriba inmate sing anaba yawrakle Dr. Singh tharakte laklaga suhidak ti piramde layeng ba chalaba sukhong na satpa yadabana awabagi mathakta awaba ma haibadu oire anabagi operation tawgadaba fawba sel leitabana adumak khangjinduna leire inmate sing hawjik tangkhai ama sibaga chap manare maram aduna Leingakna mijeng changbiu haina mahakna Fongdokhe